ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯟ ꯊꯥꯗꯣꯏꯅꯦ ꯁꯤꯗ ꯏꯟ ꯂꯩꯔꯦ ꯏꯟꯁꯤ ꯁꯤꯗ ꯄꯥꯟꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯑꯗꯣ ꯑꯩ ꯄꯥꯟ ꯍꯩꯇꯃꯤꯅ ꯍꯧꯖꯤꯛ ꯅꯤꯅꯦꯅ ꯄꯥꯟꯗꯣꯏꯅꯦ ꯁꯤꯒꯤ ꯊꯩꯒꯣꯡꯁꯦ ꯃꯤ ꯃꯌꯥꯝ ꯏꯟ ꯌꯥꯝ ꯊꯥꯅꯩꯌꯦ ꯑꯗꯣ ꯁꯨꯝ ꯃꯃꯥꯡꯂꯣꯝꯗ ꯁꯨꯝ ꯀꯥꯈꯠꯈ꯭ꯔꯒ ꯍꯦꯟꯅ ꯊꯥꯅꯩꯌꯦꯕ ꯉꯥꯁꯨ ꯍꯦꯟꯅ ꯂꯥꯛꯑꯦ ꯑꯗꯣ ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯂꯧꯌꯥꯏ ꯂꯝꯕꯦꯜ ꯍꯥꯏꯔꯒ ꯈꯪꯅꯩ ꯑꯗꯨꯒ ꯁꯤꯒꯤ ꯍꯦꯛ ꯈꯤꯇꯪ ꯆꯠꯂꯒ ꯁ꯭ꯀꯨꯜ ꯑꯃꯁꯨ ꯂꯩ ꯒ꯭ꯔꯦꯁ ꯀꯣꯇꯦꯖ ꯍꯥꯏꯕ ꯁ꯭ꯀꯨꯜꯗꯣ ꯑꯗꯣ ꯉꯥꯗꯤ ꯁꯨꯝ ꯃꯊꯛꯂꯣꯝ ꯀꯥꯈꯠꯈ꯭ꯔꯒꯅ ꯍꯦꯟꯅ ꯂꯥꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯌꯨꯝ ꯃꯄꯥꯁꯤꯗ ꯑꯣꯏꯅ ꯊꯥꯔꯒꯦ ꯇꯧꯕꯅꯦ ꯅꯤꯅꯦꯒꯤ ꯏꯟꯅꯦꯕ ꯑꯗꯣ ꯁꯨꯝ ꯌꯨꯝꯗꯩꯁꯨ ꯍꯧꯖꯤꯛ ꯌꯥꯝ ꯊꯣꯏꯅ ꯆꯠꯊꯣꯛꯅꯗꯕꯁꯤꯗ ꯁꯨꯝ ꯀꯩ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯅ ꯏꯟ ꯊꯥꯔꯨꯁꯦꯅ ꯂꯥꯛꯏꯅꯦ ꯅꯤꯅꯦꯒ ꯏꯟꯁꯦ ꯑꯩ ꯍꯥꯟꯅ ꯄꯥꯟꯕ ꯈꯣꯠꯄꯗꯤ ꯑꯃꯧ ꯇꯧꯗ꯭ꯔꯤꯕ ꯑꯗꯨꯅ ꯅꯤꯅꯦꯅ ꯇꯧꯕꯁꯦ ꯁꯤ ꯑꯣꯏꯅ ꯌꯦꯡꯉꯒ ꯇꯝꯍꯧꯔꯒꯦ ꯃꯊꯛꯂꯣꯝꯗ ꯁꯨꯝ ꯀꯥꯈꯠꯈ꯭ꯔꯒ ꯂꯧꯕꯨꯛ ꯂꯩꯌꯦꯕ ꯑꯁꯣꯝꯗꯅ ꯍꯦꯟꯅ ꯃꯤ ꯃꯌꯥꯝ ꯆꯠꯅꯩꯌꯦꯕ ꯍꯧꯖꯤꯛꯁꯦ ꯉꯥ ꯐꯥꯕꯁꯦ ꯑꯗꯨꯅ ꯑꯩ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯁꯨꯃꯥꯏꯅ ꯀꯣꯠꯁꯤꯟꯗꯣꯏꯅꯦꯕ ꯍꯧꯖꯤꯛꯁꯦ ꯏꯟ ꯊꯥꯕ ꯃꯤ ꯌꯥꯝ ꯆꯠꯅꯩꯌꯦꯕ ꯑꯩꯈꯣꯏ ꯃꯅꯥꯛꯇꯩꯁꯨ ꯃꯤ ꯌꯥꯝ ꯆꯠꯂꯦ ꯁꯨꯝ ꯃꯃꯥꯡꯂꯣꯝꯗ ꯑꯩꯅ ꯉꯥ ꯌꯥꯝ ꯐꯥꯏ ꯍꯥꯏꯕꯗꯣ ꯃꯣꯏꯗꯤ ꯏꯟꯁꯦ ꯑꯃꯈꯛꯇꯒ ꯊꯥꯗꯦꯕ ꯑꯗꯨꯝ ꯃꯤ ꯑꯃꯅ ꯑꯅꯤ ꯑꯍꯨꯝ ꯁꯨꯃꯥꯏꯅ ꯊꯥꯏꯌꯦꯕ ꯑꯄꯤꯛꯄ ꯑꯗꯩ ꯑꯆꯧꯕ ꯇꯧꯔꯒ ꯑꯗꯣ ꯃꯣꯏꯗꯤ ꯉꯥ ꯌꯥꯝ ꯌꯥꯝ ꯐꯥꯔꯛꯑꯦ ꯁ꯭ꯋꯥꯏꯁꯤꯗꯤ ꯉꯥ ꯌꯥꯝ ꯊꯣꯏꯅ ꯂꯥꯛꯇꯦꯕ ꯑꯗꯨꯏꯅꯤ ꯏꯍꯥꯡ ꯍꯥꯡꯉꯤꯁꯤ ꯏꯟ ꯌꯥꯝ ꯊꯥꯅꯗ꯭ꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯀꯥꯏꯅꯣ ꯉꯥ ꯎꯔꯕ ꯎꯔꯕ ꯃꯇꯣꯟꯗ ꯁꯥꯔꯨꯛ ꯃꯇꯣꯟ ꯅꯥꯄꯤ ꯌꯣꯡꯉꯥꯏ ꯊꯥꯕꯅ ꯐꯩ ꯃꯆꯥ ꯑꯍꯥꯎꯕ ꯍꯥꯏꯇꯥꯔꯦ ꯎꯕ꯭ꯔꯥ ꯑꯩꯈꯣꯏ ꯌꯦꯡꯒꯦ ꯎꯔꯦ 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 ꯃꯊꯛꯇ ꯁꯨꯝ ꯆꯦꯟꯊꯜꯂꯨꯅꯦ ꯈꯨꯠꯇ ꯀꯩ ꯇꯧꯔꯤꯅꯣ ꯅꯪ ꯑꯁ ꯀꯔꯤ ꯊꯨꯒꯥꯏꯔꯤꯅꯣ ꯂꯝꯕꯤ ꯁꯦꯝꯃꯤꯔꯣ ꯁꯤꯅ ꯑꯩꯈꯣꯏ ꯆꯦꯒꯤ ꯀꯣꯕꯤꯒ ꯂꯐꯨꯒ ꯈꯔ ꯊꯥꯕꯩꯅꯦ ꯑꯩꯈꯣꯏ ꯃꯥ ꯀꯟꯅ ꯃꯈꯣꯡ ꯆꯣꯝꯃꯤ ꯌꯥꯗ꯭ꯔꯦ ꯐꯩꯔꯦ ꯍꯥꯏꯕ ꯏꯂꯥꯏ ꯁꯤ ꯉꯥꯁꯦ ꯉꯥ ꯃꯉꯥ ꯇꯔꯨꯛ ꯈꯛꯇ ꯂꯥꯛꯏ ꯀꯩꯗꯧꯔꯤꯅꯣ ꯅꯪ
ꯍꯧꯖꯤꯛ ꯉꯥ 5-6 ꯂꯥꯛꯑꯝꯃꯒ ꯉꯥ ꯑꯃꯨꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯗꯣ ꯑꯁꯣꯝ ꯅꯥꯀꯟꯗꯩ ꯑꯃꯨꯛ ꯊꯥꯔ ꯌꯦꯡꯒꯦ ꯂꯥꯛꯄ꯭ꯔꯥꯗ ꯉꯥ ꯂꯥꯛꯇ꯭ꯔꯦ ꯂꯣꯏꯁꯤꯟꯕꯅ ꯐꯔꯅꯤ ꯏꯟ ꯊꯥꯕꯁꯤ ꯁ꯭ꯋꯥꯏꯗ ꯉꯥꯗꯤ ꯐꯥꯗꯕꯤꯗ ꯏꯟꯁꯦ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯇꯧꯕꯗ ꯋꯥꯔꯦ ꯁ꯭ꯋꯥꯏ ꯃꯆꯤꯟꯁꯤꯗ ꯊꯥꯔꯝꯃꯒ ꯂꯣꯏꯁꯤꯜꯂꯒꯦ ꯂꯥꯛꯇ꯭ꯔꯦ ꯉꯥ ꯉꯁꯥꯏ ꯏꯜ ꯁꯣꯜꯂꯨꯕꯗꯣ ꯉꯥ 6-7 ꯈꯛꯇ ꯐꯥꯔꯛꯑꯦ ꯁꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯇꯩꯅ ꯂꯨꯗ ꯑꯩꯈꯣꯏ ꯂꯨ ꯊꯨꯝꯕꯗꯣ ꯅꯍꯥꯟꯃꯨꯛ ꯃꯃꯥꯡꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯈꯤꯕꯗꯣ ꯑꯗꯨꯏ ꯂꯧꯗꯣ ꯑꯗꯨꯗꯩꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯑꯩꯅ ꯃꯃꯥꯡꯗ ꯂꯧ ꯆꯠꯂꯨꯕꯗꯣ ꯑꯗꯨꯗꯁꯨ ꯌꯥꯎꯔꯤ ꯂꯧ ꯑꯅꯤꯗꯩꯅꯦ ꯁꯤ ꯂꯨꯗ ꯆꯪꯉꯝꯃꯦꯅ ꯍꯧꯖꯤꯛ ꯄꯨꯔꯛꯄꯅꯦ ꯁꯤꯗ ꯂꯩꯔꯦ ꯃꯣꯔꯦ ꯍꯪꯒꯣꯏꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤ ꯁꯤꯗ ꯐꯅꯌꯥꯝ ꯌꯥꯎꯔꯛꯑꯦ ꯁꯤꯒꯤꯁꯤꯅ ꯀꯩꯅꯣ ꯁꯤꯅ ꯃꯣꯔꯦ ꯍꯪꯒꯣꯏ ꯑꯣꯟꯕ ꯂꯣꯏꯗ꯭ꯔꯤ ꯃꯥꯜꯂꯦ ꯃꯃꯩ ꯄꯥꯜꯂꯦ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯉꯥꯁꯦ ꯌꯥꯏꯊꯣꯛꯑꯒ ꯀꯪꯍꯟꯒꯦ ꯇꯧꯕꯅꯦ ꯈꯔ ꯁꯤ ꯍꯥꯟꯅ ꯈꯔꯥꯏꯗ ꯐꯖꯅ ꯁꯟꯗꯣꯛꯑꯒ ꯃꯆꯨꯝ ꯀꯪꯍꯜꯂꯅꯤ ꯑꯗꯨꯒ ꯁꯤꯅ ꯇꯣꯞꯄꯒ ꯇꯣꯉꯥꯟꯅ ꯆꯥꯒꯦꯅ ꯈꯔ ꯈꯥꯏꯗꯣꯛꯍꯧꯕꯅꯦ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯀꯩꯅꯣ ꯀꯩ ꯍꯥꯏꯒꯦ ꯐꯥꯕꯣ ꯉꯥ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯏꯗꯨꯅꯦ ꯁꯤꯅ ꯇꯥꯎꯔꯒ ꯑꯣꯏꯅ ꯆꯥꯒꯦ ꯇꯧꯕꯅꯦ ꯁꯤꯅ ꯈꯔ ꯄꯧꯋꯦꯕ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯁꯤꯅ ꯍꯧꯖꯤꯛꯀꯤ ꯌꯥꯏꯕꯗꯨꯅꯦ ꯃꯩ ꯌꯥꯝ ꯀꯜꯂꯦ ꯑꯗꯨꯅ ꯑꯃꯨꯛ ꯈꯤꯇꯪ ꯋꯥꯡꯃꯟꯗꯕ꯭ꯔꯕ ꯁꯤꯗ ꯂꯩꯔꯦ ꯁꯤꯅ ꯑꯃꯨꯛ ꯃꯅꯤꯜꯁꯦ ꯁꯤꯒꯤ ꯃꯩ ꯆꯥꯛꯄꯒꯤ ꯃꯊꯛꯀꯤ ꯁꯤ ꯃꯩꯔꯤꯁꯦ ꯁꯤꯅ ꯀꯪꯍꯟꯗꯣꯏ ꯑꯣꯏꯔ ꯃꯥꯜꯂꯦ ꯉꯥꯁꯤ ꯉꯥ ꯀꯪꯍꯟꯕꯩ ꯃꯑꯣꯡꯁꯦ ꯉꯥ ꯑꯃꯒ ꯁꯥꯏꯖꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯜ ꯃꯈꯜꯅꯦ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯉꯥꯁꯤꯗꯤ ꯄꯤꯛꯄꯅꯤꯅ ꯑꯗꯨꯝ ꯊꯨꯅꯁꯨ ꯀꯪꯅꯤ ꯍꯥꯏꯗꯤ ꯀꯨꯏꯅ ꯆꯪꯉꯔꯣꯏꯕ ꯑꯗꯨꯝ ꯉꯁꯤ ꯐꯧꯔꯒ ꯍꯌꯦꯡꯗꯩ ꯅꯨꯡꯁꯥ ꯑꯗꯨꯝ ꯐꯧ ꯌꯥꯗꯧ ꯃꯥꯜꯂꯦ ꯏꯃꯥ ꯀꯧꯁꯤꯜꯂꯛꯑꯣ ꯍꯧꯖꯤꯛ ꯃꯩꯔꯤꯅ ꯀꯪꯍꯟꯕ ꯂꯣꯏꯔꯦ ꯉꯥꯁꯤ ꯄꯨꯔꯥꯗꯤ ꯀꯪꯁꯤꯟꯗ꯭ꯔꯤ ꯑꯃꯨꯛ ꯍꯥꯏꯗꯤ ꯃꯩꯗ ꯍꯥꯞꯈꯤꯗꯣꯏꯅꯦ ꯍꯧꯖꯤꯛꯀꯤ ꯃꯩ ꯊꯥꯈꯤꯕꯒꯤ ꯃꯩꯇꯥꯟꯒꯨꯝꯕ ꯂꯩꯕꯗꯣ ꯑꯗꯨꯏꯗꯨꯗ ꯑꯃꯨꯛ ꯊꯝꯈꯤꯗꯣꯏꯅꯦ ꯉꯥꯁꯦ ꯑꯗꯨꯒ ꯍꯌꯦꯡꯗꯩꯗꯤ ꯑꯗꯨꯝ ꯅꯨꯡꯁꯥꯗ ꯐꯧꯕ ꯌꯥꯔꯅꯤ ꯐꯨꯝꯃꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯉꯥ ꯑꯀꯪꯕꯗꯣ ꯁꯤ ꯀꯪꯕ ꯂꯣꯏꯔꯦ ꯑꯗꯣ ꯁꯤ ꯑꯗꯨꯝ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯣꯏꯔꯁꯨ ꯑꯗꯩ ꯁꯤꯡꯖꯨꯒ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯆꯥꯕ ꯌꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯆꯒꯦꯝꯒꯨꯝꯕ ꯄꯣꯝꯕꯗ ꯑꯗꯨꯝ ꯁꯨꯔꯒ ꯍꯥꯞꯄꯁꯨ ꯍꯥꯎꯋꯦ ꯅꯠꯇ꯭ꯔꯒꯅ ꯍꯦꯟꯇꯥꯛ ꯑꯣꯏꯅ ꯑꯗꯨꯝ ꯁꯨꯅꯔꯁꯨ ꯌꯥꯏ ꯑꯗꯣ ꯍꯦꯟꯇꯥꯛ ꯁꯨꯕꯩꯗꯤ ꯉꯥꯁꯦ ꯈꯔ ꯌꯥꯝꯕ ꯋꯥꯠꯂꯦ ꯑꯗꯨꯅ ꯍꯦꯟꯇꯥꯛꯇꯤ ꯁꯨꯖꯔꯔꯣꯏ ꯑꯗꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕ ꯑꯩꯈꯣꯏꯒꯤ ꯏꯜ ꯊꯥꯕꯩꯗꯣ ꯃꯌꯥꯝ ꯑꯗꯨ ꯍꯥꯞꯆꯔꯛꯀꯦ ꯍꯧꯖꯤꯛ ꯏꯜ ꯌꯥꯝ ꯊꯥꯅꯩ ꯉꯥꯁꯨ ꯌꯥꯝ ꯐꯥꯅꯩꯌꯦꯕ ꯊꯩꯒꯣꯡꯗꯒꯤ
ꯑꯗꯨꯗꯤ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝ꯫